Ngasisu Singhen Nasom YouTube channel na pauro ma puduna laksare paurogi maming taragi chaisuna lengthong phai. Pauro asigi nunggi oiba wahanthokti apunbana panganni haibani. Mi amagi chaisusi iyang yangi masina lengthong mapun phabasu ngamde. Nakal amaromda chaisu amabu kanagumana irai laina thudekpa ngami. Adubu chaisu tarana punsinduna semba mapun amadi thudekpa ngamde. Asumna mi amakhaktagi wakhan amadi panganna masak naiba thabak ama maipakna tawba ngamde. Thabak adu mioi kaya punsinduna pukning wakhal amatta oina pangthokminarabadi irai laina tawba ngami. Atopa mioi singnasu thingai yekhaiba ngamde. Maram asina afaba thabak tawbada mayam punsinduna wakhal manana tawminagadabani. Maduda tata thabak adu mai pakpa ngami haibasi taragi chaisuna lengthong phai haiba pauro asina utli.